ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯤꯡꯕꯤ ꯑꯃꯨꯖꯥꯎꯗ ꯆꯦꯜꯂꯕ ꯃꯇꯨꯡ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅ ꯉꯥꯡꯆꯩꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯅꯗꯣꯝꯆꯥꯒ ꯑꯩꯒꯅ ꯑꯁꯨꯛ ꯋꯥꯅ ꯆꯦꯜꯂꯤꯕ, ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯈ꯭ꯔꯕ, ꯑꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ, ꯅꯪꯕꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯨꯅ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯕ, ꯅꯪꯅ ꯍꯌꯦꯡ ꯋꯥꯏ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯕꯅ ꯉꯛꯑꯗꯕ ꯏꯃꯨꯡꯗꯨꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯥꯏꯗꯒꯤꯅꯣ ꯅꯪꯅ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯃꯨꯖꯥꯎ ꯆꯥꯎꯕ, ꯃꯁꯛꯀ ꯃꯃꯤꯡꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯤꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯆꯦꯟꯈꯤꯕꯅꯦꯕ ꯅꯪ꯫ ꯑꯌꯤꯡꯕꯤꯅ ꯏꯃꯥ, ꯑꯩ ꯅꯣꯏꯒꯤ ꯁꯦꯜ ꯊꯨꯝ ꯄꯥꯏ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗ ꯏꯃꯥꯒꯤ ꯏꯗꯣꯝꯆꯥꯒꯅ ꯑꯩꯕꯨ ꯅꯝꯗꯅ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯈꯪꯕꯒꯤꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯇꯥ ꯑꯃꯨꯖꯥꯎꯗ ꯀꯣꯛ ꯍꯦꯛ ꯆꯦꯟꯊꯣꯛꯈꯤꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯒ ꯇꯥ ꯑꯃꯨꯖꯥꯎꯗꯣ ꯈꯔ ꯃꯨꯖꯥꯎ ꯆꯥꯎꯖꯔꯕꯁꯨ ꯍꯌꯦꯡ ꯋꯥꯏ ꯑꯩꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ ꯈꯪꯂꯕ꯭ꯔꯥ? ꯅꯣꯏ ꯀꯩ ꯈꯪꯒꯦ? ꯁꯣꯏꯗ꯭ꯔꯦꯅꯦꯍꯦ, ꯌꯥꯝ ꯁꯣꯏꯗ꯭ꯔꯦꯕ꯫ ꯅꯅꯦꯝꯅꯦꯅ ꯇꯧꯔꯤꯕꯗꯨꯁꯨ ꯆꯀ꯭ꯔꯤ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯏꯆꯥꯗꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤꯕ꯫ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤꯅ ꯃꯥꯒꯤ ꯐꯅꯕꯅꯦꯗꯤ ꯈꯪꯗ꯭ꯔꯒ꯫ ꯍꯣꯏ ꯃꯥ, ꯑꯩꯅ ꯂꯩꯔꯨꯗꯣꯏꯁꯦ ꯏꯅꯦꯝꯒ ꯅꯠꯇꯤꯌꯦ, ꯇꯥ ꯑꯃꯨꯖꯥꯎꯒꯅꯤ꯫ ꯅꯆꯥ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯂꯩꯔꯨꯒꯦ, ꯏꯃꯥꯅ ꯋꯥꯕꯤꯌꯣ ꯍꯥꯏꯒꯦ ꯑꯗꯨꯒꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯄꯥꯕꯗꯅꯦ ꯅꯆꯥꯕꯨ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯃꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯕ, ꯃꯃꯥꯏꯁꯤꯁꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯇꯧꯔꯤꯁꯤ꯫ ꯊꯤꯈ꯭ꯔꯕ ꯅꯨꯄꯥꯁꯤꯗ ꯍꯦꯛꯇ ꯉꯥꯎꯔꯦꯗꯅ ꯏꯆꯥꯗꯤ꯫ ꯐꯩ ꯏꯆꯥꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ, ꯑꯗꯨꯒ ꯍꯌꯦꯡꯅꯦ ꯑꯩꯒꯤ ꯌꯥꯔꯛꯇ ꯇꯥꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯑꯌꯤꯡꯕꯤꯁꯨ ꯑꯃꯨꯖꯥꯎꯗ ꯂꯨꯍꯣꯡꯈ꯭ꯔꯤ꯫ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯕꯤ ꯑꯍꯜ ꯑꯃꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯃꯥꯅ ꯉꯝꯃꯒꯗ ꯍꯔꯥꯎꯖꯩ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯩꯕ, ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯈꯔ ꯀꯟꯕ ꯃꯤꯁꯛꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯅꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯪꯂꯕꯗ ꯂꯩꯃꯤꯟꯅꯕ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯈꯤꯇꯣꯝꯕꯤꯅ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯣꯛꯂꯛꯑꯣ ꯂꯥꯛꯎꯅꯦꯍꯦ, ꯀꯩꯗꯧꯔꯤꯕꯅꯣ ꯏꯃꯨꯡꯗ? ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯧꯔꯗꯤ ꯀꯣꯛ ꯊꯣꯛꯂꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯏꯃꯨꯡꯗꯨꯗ ꯁꯨꯔꯨ ꯅꯩꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯀꯥꯗ ꯋꯥꯏ ꯇꯩꯔꯨꯕꯅꯤ, ꯑꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ꯫ ꯃꯧ, ꯅꯪ ꯑꯃꯅꯦ ꯄꯥꯎꯈꯨꯝꯗꯤ ꯁꯨꯛꯋꯥꯠ ꯋꯥꯠꯇꯦ ꯑꯣꯏꯕ꯫ ꯑꯗꯣ ꯐꯔꯦꯁꯤ, ꯅꯪꯒꯤ ꯋꯥꯏ ꯇꯩꯕꯒ ꯂꯩꯔꯤ, ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯕꯅꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤꯅꯦ ꯏꯁꯤꯡ ꯈꯔ ꯁꯣꯛꯆꯤꯜꯂꯨꯁꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯅꯨꯡꯁꯥꯁꯦ ꯉꯥꯏꯍꯥꯛ ꯅꯦꯝꯊꯔꯒ ꯁꯣꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯥꯅ ꯆꯠꯄꯗꯣ ꯁꯥꯒ ꯁꯥꯕꯁꯤꯗ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯃꯧ ꯆꯠꯆꯔꯨꯔꯒꯦ꯫ ꯌꯥꯔꯣꯏꯌꯦ, ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯒ ꯁꯣꯛꯎꯁꯨ, ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯃꯤꯅ ꯁꯣꯛꯅꯗ꯭ꯔꯤꯉꯩ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯤ ꯃꯤꯌꯥꯝ ꯑꯃꯅ ꯆꯨꯞ ꯆꯥ ꯁꯣꯛꯄꯒꯤ ꯃꯆꯨꯝꯗꯣ ꯑꯩ ꯇꯨꯀꯠꯆꯩꯕ, ꯑꯗꯨ ꯑꯩ ꯊꯛꯇꯤ ꯈꯪꯅꯕ꯭ꯔꯥ? ꯍꯣꯏ ꯃꯥ, ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯥ ꯋꯥꯏ ꯇꯩꯔꯤꯕꯁꯦ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨꯔꯒꯦ, ꯅꯃꯧ ꯁꯣꯛꯎꯔꯒꯦ ꯑꯗꯨꯒ꯫ ꯍꯩ, ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯤꯍꯦ, ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯁꯣꯛꯎꯁꯨ ꯍꯥꯏꯔꯗꯤ ꯀꯣꯛ ꯁꯣꯛꯎꯁꯨꯗꯅ꯫ ꯃꯆꯤꯟ ꯑꯁꯤ ꯁꯨꯝ ꯈꯨꯝꯗꯅ ꯂꯩꯌꯦꯕ, ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦ ꯃꯆꯤꯟ ꯑꯁꯨ ꯀꯟꯕꯁꯤꯕꯨ꯫ ꯑꯌꯤꯡꯕꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯣꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯔꯩ ꯆꯀ꯭ꯔꯤꯗ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯆꯤꯟꯊꯛꯇ ꯀꯨꯝꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯍꯥꯛꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯃꯧꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯅꯤ꯫ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯎꯅꯕ ꯀꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯣꯏꯗ ꯇꯧꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯌꯤꯡꯕꯤ ꯁꯨꯃꯥꯡ ꯑꯗꯨꯕꯨ ꯂꯝꯇꯩꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯀꯨ ꯍꯧꯒꯠꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯝꯇꯩꯒꯦ ꯇꯧꯔꯝꯕ ꯅꯨꯔꯥ ꯆꯐꯨꯗꯨ ꯃꯅꯤꯡꯗ ꯐꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯄꯥꯕ ꯍꯧꯒꯠꯂꯛꯄ ꯅꯃꯧ ꯈꯪꯖꯍꯧꯗ꯭ꯔꯦ, ꯁꯥꯎꯕꯤꯕ ꯌꯥꯗꯦ꯫ ꯇꯣꯃꯥꯡꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯏꯃꯧꯅ ꯇꯧꯔꯤꯕꯗꯣ ꯏꯀꯨ ꯀꯩꯁꯨ ꯁꯥꯎꯗꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯣꯃꯥꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯌꯨꯛꯀꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯀꯦ ꯇꯧꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯁꯈꯤꯇꯣꯝꯕꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯃꯥꯡꯒꯣꯜꯒ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯧꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯊꯕꯛ ꯇꯧꯕꯗꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯨ ꯇꯥꯗꯕ ꯃꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧꯅꯤ ꯀꯥꯏꯗ ꯂꯩꯃꯤꯟꯅꯗꯣꯏꯁꯦ? ꯑꯩ ꯈꯜꯂꯨꯕꯗ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯦꯔꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯅꯣꯡꯉꯥꯟꯕꯒ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯕꯤꯔꯤꯁꯤꯕꯣ? ꯑꯩꯅ ꯏꯃꯥꯗ ꯉꯁꯤ ꯀꯩꯗꯧꯈ꯭ꯔꯒꯦ? ꯏꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝ ꯑꯗꯨꯕꯣ? ꯇꯧꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯂꯝ ꯇꯩꯔꯤꯕꯅꯦꯕ꯫ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯅꯦ ꯊꯋꯥꯏꯒꯤ ꯃꯥꯡꯒꯣꯜ ꯑꯣꯏꯗꯅꯕꯅꯤ ꯍꯥꯏꯗꯅ꯫ ꯀꯔꯤꯅꯣꯗ ꯏꯃꯥ,
ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯏꯃꯥꯒꯤꯗꯣ ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯊꯑꯣꯏꯀꯤ ꯍꯧꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯌꯨꯛꯁꯤꯗꯀꯣ ꯇꯣꯃꯥꯅ ꯃꯃꯥ ꯅꯣꯏꯁꯤꯕꯨ ꯀꯔꯝꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅ ꯑꯩꯕꯨ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯂꯥꯎꯅꯗꯣꯏꯅ ꯇꯧ ꯂꯩꯔꯤꯁꯤꯕꯣ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯃꯃꯥ ꯅꯪꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯌꯥꯔꯦ ꯅꯊꯧ ꯇꯧꯔꯨꯔ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ ꯍꯣ ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯅꯃꯧꯗ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯌꯥꯗꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯃꯥꯒꯤ ꯐꯅꯕꯅꯤ ꯃꯅꯦ ꯃꯃꯣꯏꯕꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯥꯍꯨꯝ ꯅꯥꯏꯅ ꯆꯪꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯏꯪꯕꯤ ꯐꯤ ꯀꯟꯅ ꯁꯨꯔꯤ ꯁꯈꯤꯇꯣꯝꯕꯤꯅ ꯍꯩꯃꯧ ꯅꯪ ꯐꯤ ꯁꯨꯔꯤꯕꯗꯨ ꯑꯩꯒꯤ ꯐꯅꯦꯛꯁꯤꯒ ꯐꯤꯁꯤꯒ ꯑꯝꯇ ꯌꯥꯎꯁꯤꯜꯂꯨꯁꯤ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦ ꯏꯃꯥ ꯄꯥꯕꯒꯤꯗꯤ ꯀꯔꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯩ ꯀꯥꯏ ꯅꯣꯡꯃꯇ ꯌꯦꯡꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯗꯤꯅꯦ ꯃꯁꯥ ꯃꯁꯥꯗ ꯋꯥꯏ ꯁꯪꯉꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯉꯥꯛꯇ ꯀꯔꯤꯅꯣꯗ ꯏꯃꯥ ꯉꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯃꯥꯒꯤ ꯐꯤ ꯑꯃ ꯁꯨꯔꯤꯕꯗꯨꯕꯣ ꯉꯍꯥꯟꯗ ꯁꯨꯈꯤꯕꯗꯨꯗ ꯊꯣꯏꯅ ꯑꯃꯣꯠꯄ ꯂꯩꯔꯝꯃꯣꯏ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯏꯃꯥꯁꯨꯅꯦ ꯉꯥꯡꯗꯣꯏꯗ ꯇꯧꯔ ꯂꯩꯕꯣ ꯑꯩ ꯇꯧꯔꯗꯅ ꯏꯁ ꯍꯩꯈ꯭ꯔꯦꯗꯀꯣ ꯈꯨꯝꯕꯗꯤ ꯄꯥꯎꯈꯨꯝ ꯁꯋꯥꯠ ꯋꯥꯇꯤꯗꯨꯅꯤ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗ ꯅꯣꯡꯃꯗ ꯑꯩꯅ ꯉꯥꯡꯕꯗ ꯃꯆꯤꯟ ꯑꯁꯤ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩꯔꯣꯏꯕ ꯈꯨꯝꯗꯣꯏꯒꯤ ꯍꯥꯟꯅ ꯀꯥꯔꯒ ꯂꯩꯕꯣ ꯑꯩ ꯇꯧꯔꯗꯅ ꯍꯩ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ ꯐꯤꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯪꯅꯕ ꯁꯨꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯗꯤ ꯏꯃꯥꯁꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯣꯡꯃꯇ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯝ ꯉꯥꯡꯗꯣꯏꯒꯤ ꯇꯧꯔ ꯂꯩꯕꯣ ꯑꯩ ꯇꯧꯔꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯊꯕꯛꯀ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦꯕ 이마부 까르바 라이너부 사락번호 머리 저기나 머로라 먹갈리바 이마이피바 멋진 국가를 시행문해 멋진에서 또 밀레이버기 마ሁ다 너무 컴에 하이와니다 낭아시냐 컴리바나 젠두다 콧박시는 타락바 소이로 해낭 ngasa이데이 도마 마기 누피 아마디 마마우나 포크리 마팔라두다 여우야 따우리바두 다바다 헨발라두나 제이리 하이 마마 너이바도 아이두다 까리니 찡깡제 사나리바두보 레까이 미 아잣옷 모양시나 너희들 얘기해보시고 너희분 남모이나 마이싱도 이까이죠 너희 이까이죠 소이디 이까이냐 와우 너비싱시디 아무자우스 톡락두나 마기 누피다 누피 아다이다 뭐 이마가 가나다나 레이도샤로 싹사나 통라오 아두고 호레나 뭐 가나로 아이 타박자 또 이니 탱크레 마담세 누미차 아이오 그래와니 하이마 아이도 이까우까우리드나 마코이노 바 타박자니 하이버니 호 따리 아이 짝도 프랍 통하게 하이 ꯅꯪ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯐꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯪꯅꯕ ꯁꯨꯒꯗꯕꯅꯤꯀꯣ ꯀꯪꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯍꯣꯏꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯐꯤꯗꯣ ꯂꯩꯈꯣꯝꯗ ꯅꯝꯁꯤꯟꯖꯅꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯇꯥꯟꯅꯔꯒ ꯃꯌꯥꯡꯅꯦꯅ ꯁꯤꯗ ꯅꯣꯡꯊꯣꯝꯅꯤꯁꯦ ꯑꯃꯨꯖꯥꯎꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒ ꯅꯪ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡꯅꯗꯣꯏꯗ ꯇꯧꯔ ꯂꯩꯕ ꯑꯣꯏ ꯇꯧꯔꯗꯅ ꯍꯨꯏꯅ ꯒꯣꯜꯂꯛꯄ꯭ꯔꯥ ꯀꯩ ꯑꯁꯨꯝꯅ ꯑꯏꯪꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯤ ꯁꯈꯤꯇꯣꯝꯕꯤꯅ ꯍꯤꯟꯖꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯍꯤ ꯈꯨꯂꯥꯡꯁꯤꯗꯤ ꯃꯍꯤꯒꯤ ꯃꯍꯤ ꯉꯥꯛꯇ ꯁꯤꯕꯨ ꯍꯤꯟꯖꯥꯡꯅꯤꯅ ꯊꯣꯡꯉꯤꯁꯤꯕꯨ ꯆꯥꯕꯕꯨ ꯌꯥꯗꯣꯔꯤ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ 이마 ꯍꯤꯟꯖꯥꯡꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤ ꯆꯥꯔꯒꯗꯁꯨ ꯍꯥꯟꯅ ꯌꯦꯡꯈꯣꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯛ ꯉꯥꯡꯗꯣꯏꯒꯤꯗꯤ ꯇꯧꯔ ꯂꯩꯕꯁꯤꯕꯣ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗꯦꯕ ꯇꯣꯃꯥꯅ ꯌꯥꯔꯦ ꯑꯩꯃꯧ ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩ ꯃꯃꯥ ꯅꯪꯁꯨꯅꯦ ꯍꯤꯟꯖꯥꯡꯁꯤ ꯌꯥꯝꯅ ꯍꯥꯎ ꯆꯥꯔꯒꯗ ꯑꯃꯨꯛꯇꯁꯨ ꯍꯥꯟꯅ ꯌꯦꯡꯈꯣ ꯆꯥꯛ ꯆꯥꯕꯁꯤ ꯐꯥꯎꯗꯤ ꯏꯪꯅ ꯇꯞꯅ ꯆꯥꯁꯤ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ ꯌꯥꯝ ꯍꯥꯎꯔꯝꯃꯅꯤꯕ ꯍꯣ ꯑꯩꯅꯦ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯈꯤꯇꯣꯝꯕꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯑꯩ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯗꯧꯔꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯀꯔꯤꯅꯣ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯁꯨꯔꯨ ꯅꯩꯗꯅ ꯂꯩꯌꯦꯕ ꯍꯩꯃꯧ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯥ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦꯕ ꯑꯏꯪꯕꯤꯅ ꯉꯥꯏꯍꯥꯛꯇ ꯈ꯭ꯋꯥꯡꯁꯦ ꯇꯤꯡꯊꯣꯛꯀꯦ ꯇꯧꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯪꯀꯧ ꯀꯧꯏꯃꯤ ꯀꯔꯤꯕꯨ ꯇꯧꯕꯤꯌꯣ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯍꯩꯃꯧ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯃꯄꯥꯟꯁꯤꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯏꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯕꯒꯤ ꯉꯥꯏꯍꯥꯛꯇ ꯈ꯭ꯋꯥꯡꯁꯦ ꯇꯤꯡꯊꯣꯛꯀꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯅꯨꯃꯤꯠ ꯆꯥꯛ ꯌꯨꯡꯕꯁꯤꯗ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯕꯤꯌꯣ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯂꯧ ꯑꯗꯩ ꯁꯔꯨꯛꯁꯤꯡꯖꯨꯗꯣ ꯈꯤꯇ ꯁꯨꯔꯛꯎ ꯆꯠꯂꯨ ꯍꯩꯃꯥ ꯆꯠꯂꯨ ꯁꯨꯔꯛꯑꯣ ꯑꯗꯥꯏꯗ ꯌꯨꯝꯕꯤ ꯃꯈꯣꯡ ꯁꯥꯗꯅ ꯂꯦꯞꯄꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯑꯌꯤꯡꯕꯤ ꯃꯅꯦꯝꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯏꯃꯨꯡꯗ ꯁꯤꯡꯖꯨ ꯁꯨꯕ ꯆꯪꯈꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯀ꯭ꯔꯤ ꯀꯟꯕ ꯏꯅꯦꯝꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯁꯤꯡꯖꯨꯁꯦ ꯍꯧꯖꯤꯛꯃꯛ ꯆꯥꯗ꯭ꯔꯕꯗꯤ ꯃꯌꯥꯔꯝꯃꯔꯣꯏꯕ ꯑꯗꯨꯗꯤ ꯎ ꯃꯣꯔꯣꯛ ꯑꯅꯤꯁꯦ ꯍꯦꯛꯇ ꯅꯩꯁꯤꯟꯒꯤꯕ ꯆꯥꯅꯤꯡꯉꯤꯕ ꯁꯤꯡꯖꯨꯗꯣ ꯅꯕꯨꯛ ꯄꯦꯟꯈꯩ ꯆꯥꯎꯕꯅ ꯌꯥꯝ ꯍꯥꯎꯔꯗꯝꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯌꯤꯡꯕꯤ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯗ ꯄꯤꯔꯝꯃꯤ ꯁꯈꯤꯇꯣꯝꯕꯤ ꯁꯤꯡꯖꯨ ꯆꯈꯣꯝ ꯑꯃ ꯍꯨꯛꯄꯒ ꯏꯃꯥꯏꯕꯦꯝꯃ
모록시냐 아이씨네 가인이야 얼마시네 할머워 난기세 이네 생조 가장 짜게 하려보기 떡 야오나 떠올리라 나띠 난기세 아이보세 드리브라마 마시 생조가 세자로이다 럭토킹게 돼 따스 감다오기 아시 하이두나 사키 톰비 사우나 생조 하빠뽀 푸카마자도 수망 마톤 다나 헥달랑키 아잉비나 이마기 짝리시보 까나나 강봉감도이노 짝떡보 파우고이드리 싱조사기나 목소리 아두가 모록사리 하이두나보 꼰가세 헥달랑키 와니 이렌전 하이리수 야바도 ngam자뽀띠다 짜드가 덕죠 까이노 아두가 하우지랑키보 건도 이마기 아운보 감니 아이기가 나띠 까나디 나이학도 떠먹이게 아시 하이람라가 이몽장키 사키도미나 아이기 아운보 감니바 아스 아이나디 꼰가 실랑톡다나 키타 사키보 사게 떠오라가 아이기 꼰 오일레라미바 아스 아묵고 뻔마 따리 떠올시 아묵다 콘질루기게 도말나 통갈롬다기 장락보다 수망마돈다 부캄다리보다 우바다 거리노니 뭐뭐 이몽도 꼰 덤음 레이트브로 꼰치부 수망마돈다 레미시보 아스 호마 코이마 바나 캉가로이 아도 까라이다 묵잣루이노 너미 짝 용어간치다 염달레게디 하이드다나 미우나루바니다 너미 짝 용바시다 까나우나루리바 마코이마 바디야 이몽도 하이르게 장로 사르까치다 소이드 lep다나 와리 사바 하우나데 asumna matam khare so haujinki nongmagi numitni mamli tawba matam aduda sakhitombi makhutta nga chawrak tawba ma paiduna imongda changlai mau tabro ho mau tai ma mapada mo kauduna lectrapsu imongda kokjung nak pai dawgi namita silak pasida koi kauduna mo lectraso hai nem sabiya se nga se pusil aduka hauna thongwa sidi hai ma 이마나 nga래 그니 칸다바나 nga사이 제눔 세레 회기 부크리 셋바다 파바 nga네 하이드나 아이네소 아저우바 마 레르가 통이 다우리 까다이노냐 이스 난기 nga시디 마사케야 팟다 말리냐 아이소 눅시리 호이다기 nga사이다기 nga이든 레레이바 난기도 요토케라 까이노 또 세 아이나 호지 레르바시 시오이나 하우나 통 nga시 피딩 쫑리도 따가따가 텍나 뿌락바니마 셈바스 로이라바니 세도 모이나 통라기 이마기 시니 예이토아시 접마나바시부 하이 아시 ngang 아이나 통 하이데 꼭 통우다나 아무 ngang 레이트라바소 그리누이마 접마나도 nganginga 아이기 시디 셈사부 봄나막스로이 하우지뿌 이마기도 아묵 세무기도 낭기도 핵 통바다네 아이가시 짝자를 하리바신 사이다 짜르바 아이 이마기도디 너무 파다바니 아도이라디 짝자드라수 또 오가이노 짜랑 헬로 그리 투이나 ngang 칸디 짜루이다 해 아숙 양마 팟다바 먹시부 아이나 하이바와 아마타 수야다바시부 아시 하이람두나 마기 가다 상키 삽마다 방아니 아두부 사키토 미마나 닝키부두 तौदयादे हाइबे मतागम तौरिबनी चाक अदु लोइरदुना अमु जाउना निपे इमादी इमासु कौरोदना पुनु जामिननबा हो चारे हाइबनी मनेम न ngasai हाइरम बसिंगदो तमी करिनो इखोइ मा गनंगसिबो इखोइ मा सिसु पुरा ngang मचादौना तल्ले अमना हनब्रा हनदि जब हेंमानि नंसु गाइदि हेरा नुपा ngasi पाउदै न कैदौरदना ngangesu noina मा खक ngang अयक्सिलकन सोमदे सखितोमबी चाकलामबनदे याद्रबनी मादी साउजिनरगा ममोंगना कौरकपा ngaibani adubu sumkau कौरक्तबदुदा मसिगी मौसे मुहि याद फज्जुमनो मबुक असि इमा सिना चाक जाररोय हाइदि आइबु थियमदा कोतना पिजगे हाइदि चाक लोनि चारसिला ओफाव हे कौरक्तिबा याम फत्तब मौनि असि टोमासु चाक अदु तोक्लदुना मोइगी कादा जंगई हाउख्रे ngasiगी nga thongbasini mama nangdi charoy hai nangsu chop madaba nga du amuk marai daudana laiba puk thalabani ai su tumage akhoi mapa swaidane yam khadaba horkadu ko tomen ko tongga yadro sak to zarabadi ho ai budi tomani da adudi mama nang hek phamoko akhoi mapa nang tumin le hoko wa yam ngang brabu mona sinan nambaga hasani nang o tume sakito mi machinda muram soli heibu chaklamana yadrida चाक तो किता सारु खिसरने आइबो कानादे मोइ लोइना तुमना ख्रबनिना चाक किता तुम चारु खि नत्रबदि तुम यारा रोइबा असि हाइदुना साक्संगदा मखोंग अदु तपना थांगदुना लाई जफु मखो मदु हांगदोगा हे येंगबदा चाकति मरु अमा फाव यावरमजे येंगुन हे चाकसे खजिंग फाव हे खामदे हाइवानी मसिगे मोसे कयादा फट्रिनो अस नैबु चाक आमने दिलोइ तौसि कमाइ तौसि दे
ꯆꯥꯛꯁꯨ ꯈꯥꯛꯑꯝꯗ꯭ꯔꯕꯅꯤꯅ ꯍꯣꯏꯗ ꯏꯁꯤꯡꯁꯤ ꯄꯨꯛꯄꯤꯛ ꯊꯟꯕ ꯃꯈꯩ ꯊꯛꯑꯒ ꯇꯨꯝꯃꯨꯔꯒꯦ ꯑꯌꯤꯡꯕꯤ ꯃꯈꯣꯏ ꯀꯥꯗꯩ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯣ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯆꯥꯛꯈꯨꯝꯗ ꯍꯧꯗꯣꯡ ꯆꯪꯉ ꯃꯥꯜꯂꯤꯅꯦꯍꯦ ꯍꯣ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯍꯧꯗꯕꯅꯦ ꯆꯠꯂꯣ ꯆꯠꯂꯣ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣ ꯍꯩꯃꯥ ꯑꯩ ꯀꯣꯟꯁꯦ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯃꯨꯔꯦꯗꯅ ꯂꯥꯎꯔꯛꯏꯅꯦꯍꯦ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯇꯥꯔꯦꯅꯦ ꯑꯩꯗ ꯀꯥꯗ ꯆꯪꯍꯧꯔꯒꯦ ꯑꯃꯨꯛ ꯆꯣꯞꯅꯗꯅ ꯑꯃꯨꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯩꯅꯣ ꯅꯨꯄꯤ ꯍꯧꯗꯣꯡꯅꯕꯨ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯈꯪꯂꯝꯒꯗ꯭ꯔꯣ ꯃꯤꯔꯣꯜ ꯈꯪꯕ ꯍꯧꯗꯣꯡꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯨ ꯃꯈꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯗꯅ ꯇꯨꯝꯕ ꯆꯪꯉꯝꯃꯗꯧꯅꯤ ꯅꯨꯄꯤ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯉꯍꯥꯟꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯧꯗꯣꯡꯒ ꯂꯣꯟ ꯐꯥꯎꯅꯕ ꯌꯥꯝ ꯍꯩ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯧꯗꯣꯡ ꯅꯠꯇꯤꯌꯦ ꯅꯣꯏꯒꯤ ꯅꯃꯥꯅꯤ ꯆꯥꯛꯇꯣ ꯆꯥꯈ꯭ꯔꯤꯗꯕꯅꯤꯅ ꯑꯍꯤꯡ ꯇꯨꯝ ꯌꯥꯗꯗꯅ ꯆꯥꯛꯁꯪꯗ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯒꯦ ꯍꯥꯏꯗꯅ ꯊꯤꯕ ꯆꯪꯂꯛꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ ꯏꯃꯥꯅꯤ ꯑꯗꯨ ꯅꯨꯄꯤ ꯅꯪꯁꯨ ꯏꯃꯥꯅ ꯑꯍꯜꯅꯤ ꯈꯔ ꯌꯥꯅ ꯌꯥꯅꯕ ꯆꯠꯀꯦ ꯍꯥꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯦꯔ ꯅꯨꯄꯥ ꯅꯪꯁꯨ ꯅꯣꯏ ꯅꯃꯥꯁꯤꯒꯤ ꯃꯑꯣꯡ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯊꯦꯟ ꯆꯩ ꯁꯥꯗꯅ ꯃꯤꯉꯣꯟꯗ ꯁꯨꯝ ꯊꯤꯟꯗꯅ ꯈꯟꯅꯕ ꯍꯧꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ ꯑꯗꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕ ꯃꯥꯅ ꯅꯤꯡꯂꯤꯕꯗꯣ ꯑꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯗꯅ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯩꯅ ꯉꯁꯤ ꯐꯥꯎ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯅꯣꯏ ꯅꯃꯥꯁꯤꯅ ꯁꯤꯡꯊꯥꯅꯕꯤꯕ꯭ꯔꯣ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒ ꯍꯣꯏꯅꯦ ꯆꯨꯝꯕꯗꯤ ꯆꯨꯝꯕ ꯅꯪ ꯍꯥꯏꯔꯤꯕꯗꯣ ꯑꯗ ꯃꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯔꯨꯅꯤ ꯍꯥꯏꯒꯦ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯄꯪꯉꯤꯍꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯃꯄꯥꯝ ꯆꯠꯄꯗ ꯄꯨꯅꯕꯅꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯤꯕ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯗꯨ ꯎꯕꯗ ꯁꯈꯤꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯅꯠꯇꯦ ꯏꯪꯈꯣꯜꯒꯁꯤ ꯄꯨꯡꯀꯣꯛ ꯀꯣꯛꯇꯅ ꯂꯩꯔꯝꯃꯤꯅꯤ ꯌꯥꯍꯧꯔꯛꯄꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ ꯇꯣꯃꯥꯅ ꯍꯩ ꯅꯃꯧꯅ ꯃꯄꯥꯝ ꯆꯠꯄꯗ ꯄꯨꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄꯅꯤꯗ ꯃꯃꯥ ꯍꯣ ꯈꯔ ꯄꯨꯔꯕꯗꯤ ꯌꯥꯔꯦ ꯀꯔꯤꯅꯣ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯔꯛꯀꯦ ꯍꯥꯏꯕ꯭ꯔో ꯅꯠꯇꯦ ꯅꯣꯏ ꯅꯄꯥꯝꯒꯤ ꯃꯤꯁꯤꯡꯗꯨꯕꯨ ꯀꯔꯤꯝꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ ka ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯁꯤꯕꯣ ꯍꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤꯅ ꯈꯔꯁꯨ ꯄꯨꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯁꯤꯗ ꯏꯃꯥꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯩꯖꯤꯟꯒꯟꯕꯤ ꯈꯔ ꯄꯨꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯍꯥꯏꯅ ꯃꯔꯣꯏꯒꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯂꯦꯝꯃꯤ ꯃꯇꯥꯡꯗꯨꯗ ꯑꯃꯨꯖꯥꯎ ꯏꯃꯨꯡꯗꯩ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣꯅꯦꯍꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯂꯣꯏꯔꯦ ꯅꯨꯄꯥ ꯐꯤ ꯍꯣꯡꯉꯒ ꯂꯣꯏꯔꯦ 이마게 무자 낭수 낭이 누피시기 마밤 ጭꯠꯄꯗ 야우도이로 하리시보 예닝데고 이마 예닝데 하리버시니 호이마 늦자수 야우르게 아잉비 호이마는 아이수 라오이 난니 엠도는 가오리까이 낭나 하라우 ጭꯠ다우리버니냐 나띠 나마이도 부카다이데 반게 낭보 이까이도 누피 마밤다 낭나 누피기 피지 빠이도나 이나가도이시보 헤레이 마수 ngahalwai pa bu ubudana imagi na pawda toy na chatpagi iboka na mit khuding khadakhribadu hai imagi bujao nang na nupi sigi mi chang da wa su ngang sibu nate nang bu nupi sigi awun nu para ba noi na niam du da ulakpa kai noi ma ai de sing ba chuma ngang gai jabani kai no patang adu da aing bisu loi raduna nupa loi chalaslau thengi batari chattoi ba lambi se sangi hoi nupi pochai hapa khause ai pairage mang thar asomna ani du thokriba macha mamau de yengduna loire bom loire icha nupa ama khak yaujabase nupi sina phaneng ne hekta ko khremi hai khredako haujikan gi moksing sia posiem ga dobi khrabra kari icha nupa se puksom mi ai asomna lai bi yar kanadi kana ganu tanaraga amai ba ai ba mutana da ba yaroi somda aying bi gi yumdani aying bina ima Necha inenggi sakridi yang wari kaisu nataba wagisu mariga sakriga amuk toiba leibam jabo amata khangde ayam talle hairibasini hai taning de tumi lei adu da bu tawjage haidana ai di ta amu jawda khare thuna lohongbiyo haidana nang ni hek ngamdana lekhiba natro ima ta amu jawdi aina hairi kai loi yai aina nungsidrisidi moi mama du khakni pabasu yam pai inem duni leimina ba yam nungaite hairibasini ho adu boba aina hana haibidro nangonda nangna nathunna nada hapkhibru matamduda ngamnaba leini haidana yam haikidai leyo hojikti ngamnaba adumaini hek tawramni di kana khangni haige aiso aina haigadaba haibabu madu phana phagira pharoira nangi dinnanem naku nanem gi yanaba chai sida leiri imagi du machani ngoda phattaba yung kainaba poktak pibigadaba mamana te aidi aphabi mamane khoidi somdasu sakito belaikai koiduna Tathot hoigi yumda mamaugi wari kaya masanari Tathot nang bunya ai di imau la aga nungai ga dra hairagania hina du wari mi
ꯃꯧꯅꯦꯅ ꯇꯧꯔꯤꯗꯨꯅꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯃꯆꯤꯟꯁꯤ ꯈꯨꯝꯗꯣꯏꯒꯤ ꯍꯦꯛꯇ ꯇꯧꯗꯨꯅ ꯂꯩꯅꯤꯕ ꯏꯕꯦꯝꯃ ꯇꯊꯣꯟꯅ ꯅꯃꯧꯗꯨꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ꯭ꯔꯗꯣ ꯌꯦꯡꯕꯗꯗꯤ ꯋꯥꯒ ꯀꯌꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯕꯤꯒ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯥꯗꯤ ꯃꯆꯤꯟ ꯌꯥꯝ ꯀꯟꯕ ꯑꯣꯏꯔꯤ ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯉꯨꯗꯦꯅꯦ ꯏꯁ ꯏꯃꯥꯏꯕꯦꯝꯃ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯃꯤꯡꯗꯕꯨ ꯑꯌꯤꯡꯕꯤ ꯀꯥꯏꯅ ꯀꯧꯔꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯁꯥ ꯁꯥ ꯂꯥꯎ ꯃꯩꯁꯥ ꯐꯥꯎꯏ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯃꯩꯈꯨ ꯀꯥꯔꯕꯅꯤ ꯃꯤ ꯀꯥꯔꯕ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯗꯩꯒꯤ ꯋꯥꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯍꯦꯛ ꯂꯩꯍꯜꯂꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯣꯏ ꯃꯧꯗꯨꯗꯤ ꯀꯔꯝꯍꯥꯏ ꯇꯧꯏ ꯍꯥꯏꯗꯤ ꯃꯕꯨꯛ ꯃꯄꯥꯎꯒ ꯐꯕ꯭ꯔꯕ ꯁꯈꯤꯇꯣꯝꯕꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯕꯨ ꯀꯔꯤꯅꯣ ꯃꯤꯒ ꯀꯌꯥ ꯄꯤꯖꯅꯤꯡꯗꯦꯗ ꯑꯩꯈꯣꯏꯁꯤꯁꯨ ꯅꯣꯏꯗꯒꯤ ꯀꯩꯁꯨ ꯇꯥꯗꯦ ꯍꯥꯏꯗꯨꯅꯤ ꯃꯧꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯒꯦ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯔꯒꯅꯦ ꯈꯣꯏꯗꯧꯗꯨꯝ ꯁꯧꯒꯠꯅꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯈꯤꯇꯣꯝꯕꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ ꯃꯗꯨꯒꯤ ꯃꯧꯗꯣ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯁꯤꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥ ꯍꯜꯂꯛꯈꯤꯁꯅꯣꯕ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯍꯦ ꯑꯌꯤꯡꯕꯤꯅ ꯊꯣꯡꯒꯥꯜꯗꯩ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯩꯃꯧ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯥꯗꯣꯔꯁꯤꯕꯨ ꯌꯨꯝꯗ ꯍꯜꯂꯛꯅꯤ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦꯕ ꯀꯔꯥꯏꯗꯕꯨ ꯆꯠꯇꯣꯔꯤꯒꯦ ꯀꯩꯊꯦꯜꯗꯅꯤ ꯆꯠꯂꯨꯔꯤꯕꯁꯤ ꯏꯃꯥꯗꯧꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯤꯋꯥ ꯉꯥꯡꯅꯔꯨꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯃꯤꯁꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯏꯃꯥꯁꯤꯗ ꯆꯩꯔꯦ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯤ ꯎꯁꯤꯠꯇꯅ ꯃꯆꯤꯟ ꯑꯁꯦ ꯁꯨꯝ ꯈꯨꯝꯂꯩ ꯍꯥꯏꯋꯥꯅꯤ ꯌꯥꯔꯦ ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯅꯑꯣꯡꯗ ꯇꯧꯗꯨꯕꯨ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯗꯣꯔꯤꯒꯦ ꯁꯨꯝ ꯇꯥꯟꯅꯗꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯦꯟꯆꯨꯛꯀꯤꯗ ꯍꯦꯟꯃꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯅꯑꯣꯡꯗꯨꯗꯤ ꯀꯅꯥꯁꯨ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯑꯩ ꯑꯣꯏꯕꯒꯤ ꯈꯥꯡꯉꯕꯅꯦ ꯍꯩ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯆꯤꯟ ꯈꯨꯀꯟꯗꯣ ꯑꯗꯨ ꯅꯣꯏ ꯅꯃꯥꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯁ ꯑꯣꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯣ ꯋꯥꯔꯛꯇꯕꯤ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥꯒꯗꯤ ꯄꯜꯂꯒ ꯉꯥꯡꯒꯅꯨꯗ ꯑꯩꯒꯤ ꯏꯃꯥꯗꯤꯅꯦ ꯏꯃꯥꯗꯧꯅꯁꯨ ꯇꯧꯗꯦ ꯃꯁꯤꯕꯨꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯌꯥꯝ ꯈꯨꯝꯅꯤꯡꯂꯤꯕ ꯅꯆꯤꯟꯕꯥꯟꯗꯨꯗ ꯊꯥꯖꯤꯜꯂꯨꯔꯥ ꯊꯥꯕꯤꯔꯣꯁꯦ ꯊꯥꯕꯤꯔꯣ ꯑꯝꯇ ꯍꯦ ꯅꯪ ꯈꯪꯅꯤꯗꯅ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯗ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯨꯗ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯖꯨꯔꯤ ꯃꯈꯥꯗ ꯑꯣꯟꯊꯗꯨꯅ ꯑꯅꯤꯃꯛ ꯇꯨꯁꯤꯜꯂꯤ ꯁꯈꯤꯇꯣꯝꯕꯤ ꯂꯩꯔꯤꯕ ꯅꯨꯄꯥꯛ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯂꯩꯊꯦꯛꯏ ꯑꯗꯨꯒ ꯑꯌꯤꯡꯕꯤꯅ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯑꯝꯃꯤ ꯁꯈꯤꯇꯣꯝꯕꯤꯅ ꯍꯣꯏꯃ ꯑꯩꯁꯤꯔꯦ ꯑꯁ ꯍꯣꯏꯃ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯌꯣ ꯑꯁ ꯑꯌꯣꯏꯃ ꯑꯌꯤꯡꯕꯤꯅ ꯑꯌꯣꯏꯃ ꯅꯥꯕꯗ ꯁꯤꯔꯦ ꯑꯁ ꯈꯨꯠꯁꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯑꯌꯣ ꯑꯅꯤꯗꯨ ꯖꯨꯔꯤ ꯃꯈꯥꯗꯨꯗ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯑꯃꯨꯖꯥꯎꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗ ꯖꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯃꯥ ꯅꯣꯏꯅ ꯀꯞꯄꯤꯗꯨꯕꯣ ꯑꯃꯨꯖꯥꯎꯅ ꯃꯥ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯥꯔꯦ ꯅꯣꯏꯅ ꯀꯞꯄꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩ ꯈꯨꯠꯁꯦ ꯇꯦꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯤꯕ ꯑꯁ ꯑꯌꯣꯃ ꯁꯈꯤꯇꯣꯝꯕꯤꯅ ꯃꯄꯥ ꯑꯩ ꯈꯣꯡꯗ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯅꯦ ꯅꯥꯕꯅ ꯃꯆꯤ ꯂꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦꯕ ꯑꯩꯌꯣ ꯅꯠꯇꯦ ꯃꯃꯥ ꯅꯪꯁꯨ ꯑꯗꯩ ꯃꯧꯁꯨ ꯅꯣꯏꯕꯨ ꯀꯩꯗꯧꯅꯕꯗ ꯇꯧꯔꯤꯕꯅꯣ ꯃꯤ ꯃꯄꯥ ꯅꯪꯕꯨ ꯍꯥꯡꯗꯅ ꯂꯩꯔꯨꯅꯣ ꯃꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯣ ꯃꯤ ꯑꯌꯣ ꯁꯤꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯌꯣꯏꯕ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯑꯃꯨꯖꯥꯎꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯁꯈꯤꯇꯣꯝꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯁꯈꯤꯇꯣꯝꯕꯤꯗꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯂꯝꯃꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯅ ꯃꯈꯨꯠꯇꯨ ꯂꯩꯊꯦꯛꯂꯝꯃꯤ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯅꯔꯤ ꯁꯈꯤꯇꯣꯝꯕꯤꯅ ꯑꯌꯣ ꯁꯤꯒꯤ ꯆꯩꯅꯥꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯗꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯅꯥꯕꯗ ꯑꯩꯕꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯃꯤ ꯃꯃꯥ ꯑꯃꯥꯏꯕꯅ ꯌꯦꯡꯉꯝꯃꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯇꯝ ꯈꯔ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯗꯨ ꯃꯃꯥ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯃꯧꯗꯨ ꯐꯨꯒꯦ ꯇꯧꯔꯤꯕꯣ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯤꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯗꯨꯒꯤ ꯁꯈꯤꯇꯣꯝꯕꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯇꯧꯕ ꯑꯗ ꯂꯥꯏꯅ ꯌꯥꯗ꯭ꯔꯤꯁꯨꯅꯦ ꯑꯩꯒꯤ ꯈꯣꯡ ꯑꯣꯏꯅ ꯂꯩꯊꯦꯛꯏꯁꯦ ꯑꯌꯣ ꯑꯗꯨꯕꯨꯗꯤ ꯃꯥ ꯑꯩꯅ ꯈꯣꯡꯁꯦ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯅꯨꯡꯉꯥꯏꯅꯤ ꯃꯃꯥ ꯇꯥꯅꯤꯡꯗꯦꯗ ꯃꯃꯥ ꯅꯆꯥꯒꯤ ꯐꯤꯕꯝꯁꯨ ꯈꯔ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯕꯗ ꯍꯅꯨꯊꯪꯗ ꯑꯐꯥꯎ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯅꯪ ꯃꯪ ꯌꯧꯕ ꯁꯣꯏꯔꯣꯏ ꯃꯄꯥ ꯅꯪꯁꯨ ꯁ꯭ꯋꯥꯏꯗꯅꯦ
Jagat ngang leiden ai moi mapagi na sak ura ka khongse na ba sok hengaleba adu saruk na chanu pa di henjang to khara hauba amada thong hairus natradi ai chara hin ma soidoi hoi ai hairu adu na khong nai kai na kau thu udan amuk moga khana leiramni ko asomna aying bisu makotto thabak tawba yadrabani na tomal amati amu jawni imonggi thabai khang pumna mak tawramni sak henjang thomni na tawribadu yot pa kaya yaramdi Sakitom bidi anabaga sak henjang chu saba yadrabani na inthi nungai na chadrabadagi ahan ka oibaga masaso yamna sokchilamni asumna matam khara sohongjinki Sakitom bidi makhongda oibana madi wan leirami aying bidi makhuchi khara parakle haiduna tapna imonggi thabain khang tawramni nongmagi numitni aying bi khara fare haiduna tapna tawduna chak thongami loiraduna manemgi kada pusilai ma Saksing asidi namong na thongmani khara chaba yabra yengse ima haksang siyam sokjina uri samput mai se khara hana khara ilake se sakito me masung asidi kari so hairudri momong na ilakli bodu charaduna ngaihaki matungda yare oe to o ilaklani se ja khomsi matanga ilakhige adoima horen ni kaithel-dagi nga macha matang leirugi ima na horen chak yamna chanaba sidaidi namok su pharabanina namong na seba tawduna ima se thuna phala dawni asumna sak to aduna aying bisu manimbi kadai thoki ngaihaki matung tomal changlakduna mama nang mo ngasidi chakhra chaba yarabro namong na thonglabanina ai su ngasidi phaneyam phujinkhre ngahan ge hinjang na ka hawtabani ngasidi imong na thongbaira kari yamna hawkhre hoi chare aisu yam hawkhre imong na thongmanina mama ngasidi namong da ngang jaitabro namong na chakpi changkhibado khanara adra khallure aidi nani namong unaba yadabaduda mapa aine imong da tawriba mong sibu chumbi brani mong sida ngaihak leitana ngangba chai masu aina adum ngang chai tawrabanina aingonda machin khumlakba ngasi aigi imong khana chaina tawriba mayamsi aina phattabi wakhal tadabi manim amu oyubaini ko yonggi ahal amu oibagi makha taba macha mamobu inthina takpi tambibagi mahutta imauda thina ngangbiba chaibiba nipi nang adudi khangdi khangbra hojikta hojikta wakhal khanthara imapa farida aigi nipi si aina warakpa ngamdab adubu line oina warakta makhong leithekibadagi wakhal takhre hanu thangsida mama haisu haibani mawase phattabadi nat imonggi thabai khang pumnama ngamnaba tawribani ada nangna chai ngangba hinmanbadagi masu nangi na tung ilakke tawba machin kanba hawkrabadi hawkre matung asumna tawnaranu ko namidangi matamni aying bina ima sak charasi namawna imana pamjaba nga thongbani namaw saksi ilakke mawa ai si kayada phalamjibani yengmuni he kari su kaijadabi imawbu aina matam pumnamakta ngangbi chaibidana tawdan ngaihak leite imongsi khana chaina khiba leikai mamangsida mi mayamgi wari nafam oihankiba ngasidi ai khalluraga yamna ningamlaktre nang ima bu warobro kaino imana haibiriduba ai imada kaisu waroba leijadi namoksu imada jenyam khongkri sejinaroidaba khon kaya imagi nafamda sejinakri madugidamakta namobu ngakpiyuko masi pumnamak ase nanem aina panglubadagi thokpa ngaktan hawjikti kaisari manem mamo khatnabada manem na makhong leithekre mamou na makhuti I haidana leikai sara sankre mayamgi wari nungaifam oilei ngaihak leitana khana chaina tawbasi yamna phattaba thabak oileiram aduna ngasidagi khana chaina raroisi inem su ngaihak leita imauda maram chadana ngang chaitana tawbado tawraroi sidaidi ini imau arei leita thokta sin tawduna khana chaina dana leirasiko hoima aisu ngasidagi imana ngang basakpa tawbada chin khumaroi asumna numit asidagi sakito misu wakal daduna mamauda chaiba ngangma tawkhidre magi marai chakridusu tawkhidre aying bisu mathagi ahal na ngangbada machin khomkhidre imong adu ingna chikna khatnadana mani mamau nungsinana nungai na panki